WANGKHEI YUMLEMBAM LEIKAI GOTIMAYAM ROBINCHANDRA gi LOINABI GOTIMAYAM RANIBALA gi ani SUBA ANGANG UNANABAGI DAMAK RIMS HOSPITAL da PUKHATTUNA LAIYEng PATHAP CHATHABA MATAMDA DR SINGNA CHEKSINDABANA MARAM OIRAGA MACHA HINGHOURAGA MAMA LEIKHIDABAGI Thoudok Asigi Mayokta Khoisaonaraba WANGKHEI gi Ema Ebel kaya Yaona club ki THOUMEE SINGGA ngasi WANGKHEI puja lampak mamangda Wakat Meepham Chathakhre hariba wakat khongjang aduda RIMS Hospital mumihat pung ohenganu RANIBALA bu laing bada Achoba Thoudang Loriba Dr. Rameshwar Thabaktagi Lauthoku RIMS ke Director Amadi MS na Chenariba Sing Asigi Mathakta Atuba Matamda Action Lokalu Haibana Chingba play card kayasu Sizinaki Ngasigi Wakat Meepham aduda Sarugyaki bi Saita Kunja Women and Crime Development ki Secretary GOTIMAYAM Ibem Nungsina Fongdorakpada Hariba GOTIMAYAM RANIBALA si Hokiba September ki tang 15 da angang UNANABAGI damak RIMS Hospital da pukhallakibani amadi RANIBALA gi ani SUBA macha sibu UNANABAGI damak RIMS ta puriba Dr. Rameshwar gi guidelines makada adum laeng dona laki hariba Dr. Asina matam leplakpa numit adumakta da hospital da su anaba asi pukhatpa matam da su mahak laklam khide amadi mahakna kaina thangda miro libi nupi asigi ngarang operation chathaba numit asida nupi asigi angang khawlok thoktrabadi yararoi harakiba amadi Leikhidabagi Thoudok Asigi Ema Ebel SINGNA thamoi sokna nuaite loinana RIMS ki superintendent Yaona unakiba amada RANIBALA Leikhidabagi matangda marik sumba paukhum pibinaba hairuba matamda makoina wa thaidok thaizin tawduna khumlakiba si yaningde makoina CHEKSINDABANA thawong kayana Thoudok asi thoklibani haiba yai hariba RIMS asida angang UNANABAGI damak pukhallakkiba kaya ama asigumba Thoudok asi thokkidaba nate hariba RANIBALA leikhidaba matung mahakpu laiyeng pathap chathabada choba thodang loriba Dr. Rameshwar ga unaba matamda Dr. SINGNA matam chana information piraktaba maram oiraga Thoudok asi thoklibani haiba wafam palaki adubu Dr. Rameshwar gi guideline makada anaba asi treatment tawduna laklibani haiba wafam RIMS ke Dr. SINGNA thamlaki masigumba Dr. Asina wa thaidok thaizin tawduna khumlaki Masugumba Dr. Singi thausadaba maram oiraga thokliba Thoudok kaya si matungda amuk hanna thoknaba thoktanaba mari lenaba singna makoi singa sigi mathakta action lokat piu amadi Thoudok asira chenariba singbu RIMS ke director amadi MS na action lokat padanatana Dr. Rameshwar bu thabaktagi lokthokadabani haiki Sangaga superintendent unai mayam ama phaminai kalapini sing pai mayam ama adubu makoina khitang thaidok thajin tawraga akoigi kari haini thaidok thajin tawraga anda makoina ko Thoudok suda chenari ba Dr. Rameshwar masabudima lae labasi hospital gi kanogi angang su phatma matamda magi guideline makhadagi adum continuous oina madu yenaga lakhibani lapasida magi guideline makhada de 15 sida pukhalo haina pukhatkibani pukhalpa matam pukhalle adunimitu suma lakre aduga operation angang gi poiba operation moina khutakta yararoi haidana moina tawriba khutakta angang khau khutakta lokuk ragadi magi ni thopagi sangji helabane laibu chang yengsi hairapa last phawda Dr. Oiriba Rameshwar ma masamak lakti angang sina laikhidraba matungga ma ngarang hospital da la mama sa unai mangonda da unaba matamda wahang wahang toba matamda Dr. sina matam chana mangonda inform pirakte sumaina mana khumi te tobani hana hai adubu ngasagi muknaba marakta soiriba singsi puthoknabagi damta puthoro haibada sindagi chingaga loinamakse moigi kanose phakhatpa para ama matung tarpa Dr. Singna su akoina sumaina cheksindaba ma leiragadi magi ma kakrena magi kanose kakrena aduga hariba posi isam tamna dana ama phamaga akoi loisan loi makoina masana khangna makoi service tagi akoi tokjarage haidana moina che pikirba ama khare adagi natragana akoigi superintendent natraga director yauna moise suspend chalale haibasi ama thupira di phane masi thoktragadi akoi makhata ba akoi india government gi makhada leibanena akoi dili da kaida amada chalaga city head office da akoi video na chingba record adagi voice record chingba tawriba myam se submit tawraga haiba mi sing se thabak ta lokthokna bagi damakta akoi akanba process makhata na continue akoi chathabi RIMS ki magi concern Dr. Oiriba Rameshwar amadi magi team haijab tare numituma yaude pau pp de haiba amadi numitu da tawriba Thoudok to yamna akitu jungai oiraba imung manna su yam wahan giba loinana masaju kanbang amhaudaba loinana ngang adubudi thawai budi kalore loinana mama adudi leikidre masina maram oiduna khoi sinin protest maruina
ꯍꯧꯖꯤꯛ RIMS की मरुब थौदांग लौबीरिबा MS अमदी डायरेक्टर की मफम दाकटबा वाफम खर थंजनबगी दमकता ngasi अखोय मयाम चंगदना ngasi वांखै दुर्गा पूजा लंपा वुमेन वेलफेयर ऑर्गेनाइजेशन मया पाइबी अनि न सिंजा लांगजदुना सिगुमलबा अखोय नुआइतबा पेनदबा अमदी वाकट के लोइना अखोय वाकट मिफम से फमजबनी